Nagaland-gi Chubo-Kedima District-ki manung chanba Moba Khulda Kuki-gi yum tara henna mai thakre. Ngasi ayuk Nagaland-gi Chubo-Kedima District-ki Mejifema Subdivision-ki manung chana lairiba Moba Khul amasung Chakoma Public Organization ani-gi marakta nauna kuthongnarakpadagi Kuki Khul tara henna mai thakre. Malsang kaya amang ata thokre thagdok aduga mari lenina khudaki oina Chakoma Khul fauraga chatliba lambising tingjinkibadagi miyam chathok kasin tawba yakhidre. Adubu nungtil pung 3 kara helakpada Henna security forcing thajinduna irang adu mapung phana control tawkhre hairi thagdok adugi matangda pressna phangba paw amagi matung inadi Chakoma Khulda lairiba angami Naga tribe amasung Movagi Kuki Khulda lairiba Kuki singi marakta nauna khuthongnarakpa aduna maram oiraga Kuki gi yum tara henna amang ata thokibani thagdok adu lamgi che nabagi matangda tholakibani thagdok adu ta nakal anigi marakta khut thanabadagi irang adubu control tawnaba sangsin khiba security personnel ani asok apan adubu thagdok adugi matung tarakpada ahenba forcing sangsinduna irang adu mapung phana laksinduna kal anigi mihut sing yauna mifam pangthokre hairi thagdok adugi matangda Dimapur gi Deputy Commissioner of Police Crime PRO na thadorakpa cherol amana hairibana ngasi ayuk Mejifema Subdivision da Chatroma Public Organization amasung Moba Village ani ki marakta thokiba thagdok adu yamna laibak tiba amani adubu haujikti mafam aduda ahenba security forcing thajinduna irang asi mapung phana control tawre loinana traffic movement da normal oire nakal ani gi miyamna santi thamnaba amasung lobu makutta paiduna sijinnadana appeal tawre hairi jiribam da Kuki jogi lusingba singna CM ga wari sanaki balaite Kuki NP Minister White Kemsan Gijiri Bangkong Sat Manung Channa Thasiki Taramathoida Kuki Jogi Lusingba Singa Wari Sanaki Hairibadu Yumpham Yaudaba Aranba Pauni Haina Kuki NP Jiri Bam Tengnopal Amasung Nonina Thadorakpa Cherol Aman Hairi Cherol Lasina Makhatana Hairibana Kuki Jo Furuki Authorized Oiba Mihut Amataga Chief Minister White Kemsan Gaunaduna Wari Sanaki Balaite Jairon gi khunja khara amadi mar phuruk ki miyoi kharaga wari sanaraga Kuki jo phuruk ki losingba singa wari sanakre haiba yaroi condition amata da loop asigi amadi Kuki jo council ge yaba yauduna jiribam gi miyoi amata na Kuki jo phuruk ki mahu chenba yaroi lamda masida tangdu laitaba hanjilnaba Chief Minister White Kemsana lakhonakliba khongthang asibudi thagale adumoinama Kuki jo miyamda achumba while accountability amadi security phangandana kaidaunungda tangdu leita phibam hanjilakpa yaroi Kuki jo miyamna taliba demand asi mapung phana phanganaba amadi tungkoina chanaba yaba warishin ama puraknaba political dialogue chathabanatana lamdam asigi mahusagi phibamda hanjilaknabagi atopa lambi amata laite ngasi sulub asina Kuki jo miyam ge apamba sing amasung political light sing phanganabagidamagta khongpham sena lepli hairi Kuki singi sarai inanaba honabada state lengangna kaidaunungda makhl amatagi compromise tawroidabani KKL lamhenba Kuki singi sarai inaba honabada state lengangna kaidaunungda makhl amatagi compromise tawroidaban haina kangleipa kanbalu KKL na phongdokli KKL thadorakpa cherol amada matam sangna maitai amadi Kuki anigi barakta leinarakliba muknaba asina maram oiraga PR thamduna lakhiba adu handak popular government ama state asida lakre PR gi nuaitaba kaya leramba adu kokuna democracy gi asengba lengaklon laklabani miyamna soidana nungai yaifanba puraklagani chena thajanari State asigi leader na sutongan ba community kaya infalda aki akang yawgana laknaba invite tawkibasu laikre adubu lenga ki leader gi invite adu Kuki gi lup khara na di yaningda phongdokpa lairi nakalamaromda Kuki lamhen to hen bakhara na tangkul ichin e naw khara da phuba chaiba tawrubadagi Ukrul district ki litan gi khul khara da na hauna na chawna mukna bathokli irang asisu araiba irang amadi oiroi haina lawe saidangba Kuki gi mathong huktaba thawong thawda kayana ngasi yelho oiriba miyamda chawna singna boirakli masi matam sana lenga ki angam athau singna laksinna bahona haudrabadi lamdam si ka hena kangkhong sairakpa yai cherol asina makha taradna Hingminasi hyriba condition thamlaga hingminaba yaroi hingminasi hyriba masagi masak haurak phangkhang na lamdam sida leiriba yellow mi singa hingminana bahona gadabni ngasi su maitei singna topa furup singa nungsinana hingminana bahona duna lakle masana masabu Manipurni khanjadaba yellow furup su oidaba immigrant kangbu kharana Manipur yapun basaktam bu singna badi lup asina yaba ngamloi ngasi fawba Kuki kanglup singna khana khidaba yengthina khidaba furu amata laite matang matam sana lamhen ba kanglup asi warak watem taguna state lengak ama lei haibadu mek sengna khangan gadabani amarom dalitan gi thogdokta awa ana nanglaba tangkul gi chinnaw singna nangliba awa ba da su lup asina thamoi sengna sarugyari harakle
Litanda onsinaduna mai thadoknakiba punna yum humputara tare sukre khutthoknakiba masel tongan bomfamsingda changjafam lauri tha asigi tare ki numidang dalitan gi mafam amada yu thaksilaba kuki amasung tangkhul gi miyoi khara khakki marakta khana chainaba tholakpada lenga ke makedigi matam chana laksin haudabadagi henna pakthok sakthoroktuna nakal anina achetpa Tanja yengduna onsinduna amana amagi yumsing mai thadorokpagi thabak ngarang ayu pung 3 lom tarakpa fawbada makhatana chatharakpadagi hauji fawbada handaki rang asigi manungda mai thadokhiba punna yum humputara tare sukre pawma faw asigi matung inna ngarang ayu pung 3 lom tarabada ritan gi sare khongkhulda leiba tangkhulgi yum ama Kuki gi ama amasung mau furuki ama punna yum ahum mai thadokre yum ahum sigi manungda Anidi fair service na changba yaba mafam da leibadagi muthatpa ngamki aduga yum amadi fair service ki gari changpham leitaba mafam oiba na kanba ngamhaudre hairi tha asigi taret tagi tholakliba furuk masel gi irang asigi matangda litan police control room dagi phangba pawgi matung inna irang asi laksinabagi damakta police ki IGP ama DIG ama ukrul amasung kamjong district police ki SP sing yauna RAF CRPF BSF Maha Regiment ukrul da leiba taruk suba amadi police sauna achoba combined force ki personnel sing deploy tawduna ngak selakli hairi masigi mathakta litan police station da leiba personnel humpu humdra romsu yauri mathau taraklabadi ahenba personnel sing deploy tawduna henna kansin hannaba section tharang lokhatli hairi amaromda police tagi pangba paw haibada ngarang ayuk pung 8 ki matung dagi di nakal ani gi marakta nomai kapnaba masung yummai thabagi thodok sing thoktre adu moina mak handak irang asida lenga ki quarters mari yauna punna yum humputara tare lomai thadokuna manghankre adomoinamak thodok sing asigi matangda mari leinaba kesing lakhotuna mara leiba myoi sing phaganna bahonari haina pungdorkli pawasina makhatabada irang asina maram oiduna yummai thadokraba tangkul khunja singna lengang singgi community hall da changjafam lauri aduga Kuki singna singphai amadi momnom khulda changjafam lauri atopa kharana makhoi khangna chana bamyoi singgi manakta leiri litan gi chepu amadi sarai khongda leiramba furup animaki khunja singdi yum thadoktuna senakre adubu naha oiriba volunteer kharadi mai thadriba yum sing ngak senduna leinari hairi Rahul Gandhi के membership को कदबनी मिखल थेंगनाबा याहलोइदबनी Rahul Gandhi के parliamentary membership को कदबनी अमसोंग मपुनसि सुप मिखल थेंगनाबा याहलोइदबनी हाइना BJP की MP Nisikan Dubena opposition की लुचिंगबा असि मायोक्ता substantive motion अमा थंगलखरे motion असि Rahul Gandhi ना India अमसोंग US की interim trade deal की matangda union lengakta attack tawguna akanba wafam kaya thamkibaga loyana PM Modi na India asi US ta jonthokle haina sufungdokraba matungani Nisikanta Dubena phungdorakhibada opposition gi lusingba Rahul Gandhi asi house ta ithingak thawong kaya chathabata natana political gi oiba khudong saba launa bahonabada lebak asigi armed force ki mingsu singthaba honari anti India oiba force kaya ga sumari leinabagi mami ukraba opposition gi lusingba asigi parliamentary membership ko tuna mapunsi supa mikal thengnaba yahaloidabani haiki amaromda lok sabha gi hanagi secretary general PDT Archianadi Nisikanta Dube gi wafam asigi validity wahang tawkhibaga loinana mahak thangna thangalakhiba substantive motion asi karamba rule gi makhada thangalakhiba no haibadusu pande haina phungdokhi Indian Security Force namadi Kuki Milton Singh na yummai thabada rajniti sizinai IM tha asikini pan amadi taragi marakta Manipur gi Urkhol district ke manung chanali tan charai khong village ta thokiba thodokta Indian Security Force amadi Kuki Milton Singh na yummai thadokpagi rajniti sizinai haina National Socialist Council of Nagaland Isak Moiba NSC and IM na marasirakli loina handak thokiba thodok adu nagagi lamda landabani haina phungdorakli NSC and IM na press hadurokpa cherol amagi matung inna Kuki gi miyoi kharana tangkhul nagagi miyoi ama fawba puba chaibagi achoba wathok amagi wahouda atamnana tangkhul naga singi yumkai mai thak dokhibani Kuki organization kayagi matung inna litan gi thodok ki matangda achumba wafam adu phongdoktri loina thodok asigi matangda security force singi thawong busu yamna ikai ningai ni haina phungdorokli tha asigi tang nipandagi na tara fawgi manungda government quarters yauna yumthong Yankai Henna Sarekong Bilas amadi akoibada leiba yum kaya mai thadoktuda manghankre haina phongdok aduna security personnel singna active oina Kuki Milton Singgi
ꯃꯥꯏꯀꯩꯔꯣꯝꯗ ꯂꯦꯞꯄ ꯎꯕ ꯐꯪꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯈꯔꯅ ꯃꯁꯛ ꯂꯣꯠꯅꯕ ꯃꯥꯏꯊꯣꯡ ꯈꯨꯝꯖꯤꯜꯂꯒ ꯂꯦꯞꯄ ꯎꯕ ꯐꯪꯈꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯨꯡꯗ ꯂꯦꯞꯂꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜ ꯐꯪꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯜ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯕꯨꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨꯁꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯦ ꯍꯥꯏꯔꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯤꯝ ꯖꯨ ꯑꯥꯏꯕꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯂꯩꯉꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯃꯃꯥꯡꯗ ꯅꯩꯅꯈꯤꯕꯗ ꯏꯟꯈꯠꯂꯛꯂꯤꯕꯤ ꯀꯤꯝ ꯖꯨ ꯑꯥꯏ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯨꯆꯤꯡꯕ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯒꯗꯕꯤ ꯑꯃꯅꯤ꯫ ꯁꯤꯑꯣꯜꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯔꯚꯤꯁꯅ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯗ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯆꯥꯅꯨꯄꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯉꯔꯥꯡ ꯀꯣꯁꯗꯣꯔꯒꯤ ꯋꯤꯐꯤꯡ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯤꯝ ꯖꯨ ꯑꯥꯏꯅ ꯍꯟꯗꯛꯇ ꯑꯥꯔꯝ ꯐꯣꯔꯁ ꯗꯦ ꯁꯦꯔꯃꯣꯅꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯁꯨꯡ ꯀꯥꯝꯁꯨ ꯁꯥꯟ ꯄꯦꯂꯦꯁ ꯑꯣꯐ ꯗ ꯁꯟꯗ ꯆꯠꯈꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯝꯁꯤꯡ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯝꯁꯨ ꯁꯥꯟ ꯄꯦꯂꯦꯁ ꯑꯣꯐ ꯗꯤ ꯁꯟ ꯑꯁꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯒ꯭ꯔꯦꯠ ꯂꯤꯗꯔ ꯀꯤꯝ ꯑꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯤꯌꯔ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯍꯥꯟꯅꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯀꯤꯝ ꯖꯨ ꯑꯥꯏꯒꯤ ꯃꯙꯧ ꯑꯃꯁꯨꯡ ꯃꯄꯨꯕꯣꯛꯅꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯌꯣꯟꯍꯥꯞ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯗ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯆꯥꯅꯨꯄꯤ ꯀꯤꯝ ꯖꯨ ꯑꯥꯏꯅ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯋꯥꯔꯀꯔꯁ ꯄꯥꯔꯇꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯁꯔꯨꯛ ꯌꯥꯔꯕ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯇꯜ ꯐꯪꯂꯕꯗꯤ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯖꯕ ꯊꯝꯂꯛꯈꯤ꯫ ꯀꯤꯝ ꯖꯨ ꯑꯥꯏꯅ ꯀꯨꯝꯖꯥ 2012ꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯂꯛꯈꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯏꯟꯇꯔ ꯀꯟꯇꯤꯅꯦꯟꯇꯦꯜ ꯕꯥꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯇꯦꯁꯠ ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯗꯨꯗ ꯀꯤꯝ ꯖꯨ ꯑꯥꯏꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯎꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯗ ꯄꯨꯟꯅ ꯐꯣꯇꯣ ꯅꯝꯃꯤꯟꯅꯕꯒꯤ ꯁꯛꯇꯝꯁꯤꯡ ꯎꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤꯗ ꯂꯥꯔꯖ ꯀꯦꯔꯤꯌꯔ ꯃꯜꯇꯤꯄꯜ ꯔꯣꯀꯦꯠ ꯂꯣꯟꯆ ꯁꯤꯁꯇꯦꯝ ꯇꯦꯁꯠ ꯂꯣꯟꯆ ꯇꯧꯈꯤꯕꯗꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯄꯨꯟꯅ ꯐꯣꯇꯣ ꯅꯝꯃꯤꯟꯅꯈꯤ ꯍꯥꯏꯅ ꯄꯤꯌꯣꯡꯌꯥꯡꯒꯤ ꯀꯣꯔꯤꯌꯟ ꯁꯦꯟꯇꯔ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯗ ꯊꯝꯂꯛꯈꯤ꯫